Akashvani Imphal Moirangthem Ibehaibi pau pajari. Raizamari amasung Pudujari Union Territory gi Bidhan Sabha Mikhal gi Board masing thibagi thabak kanna chathari. Assam da BJP na amuk hana sarkar paiba yabagi phibam da leire. Nongsuk Bengal da ju BJP na chauna mai paklaba yabagi phibam da leire. Haujik phawda phangba Mikhal gi pholda Assam da BJP ahum Boro People's Front amakare. Kerala da Congress taramathoi CPM taru. IUML ani CPI ani amasung Kerala Congress ani kare. Puducherry dana AINRC mapal BJP ani Congress amadi Independent amamong kare. Tamil Nadu da nongna thorakpa dol Tamilaga Bhendri Kajakam TV kena khwaidagi masing yamna kaba dol orakpa yana leire. Kerala da Indian National Congress na amasung Puducherry da NDA na mangzil thana chatli. Assam da apunba seat chama kun taruki manungda chama kun mari gi train phangle. Haujik phawda sarkar paiba BJP na seat ahum da kare humbuda nipal da mangzil thana chatli. Congress na seat kun mathoi da mangzil thari. Boroland People's Front na seat amakare mapal da mangzil thari amasung AGP na seat nipan da mangzil thari. AIUDF na seat anida mangzil thari. Nongsuk Bengal da seat Sani Marfudrama Toigi Train Pangbada BJP na seat Zama Marfudrani Toida Sarkar Pariba Trinamool Congress na seat Marfudrama Ngada Congress na Amada Amasung AJUP na Ani Amadi CPIM na Amada Mangjil Thari. Tamil Nadu da film actor BJ Anova Dol TV Kena seat Zama Supna Tarukta Mangjil Thari AIADM Kena Yakai Humdoida Sarkar Pariba DMK na amakare Yakai Mangada Mangjil Thari PMK na Mangada amasung Congress na Marida Mangjil Thari Kerala da Congress na seat Taramathoi Phangkre Yakai Humdoida Mangjil Thari CPM na seat Taruk Takare Kulda Mangjil Thari IUML na seat Ani Kare Kulda Mangjil Thari CPI na seat Ani Phangle Tarukta Mangjil Thari Kerala Congress na Ani Kare Mangada Mangjil Thari Seat Kuntra Laiba Puducherry Bidhan Sabha Mikalda AINRC na Haujik Phawda seat mapan da kare BJP na ani da kare amada mangjil thari Congress dolsu seat ama kare LJK na seat amada mangjil thari Independent na ani kare amada mangjil thari Seat taret ki marak ki Mikhal pangthokhiba Rajya Singda BJP na ani da kare ahum da mangjil thaduna chatli Tripura ki Dharamnagar Bidhan Sabha Kendra da BJP ki Jahar Chakrabarti Kare Mahakna Bot Lising Kunmari Subna Mapal Phangki Magi Khwaidagi Naknaba Lamba CPIM ki Amitabh Dattana Bot Lising Manga Samapan Yankai Taret amasung Congress ki Sayan Bhattacharjana Bot Lising Manga Samapan Subna Ahum Phangki Nagaland ki Koridang Bidhan Sabha Kendra da BJP ki Dauri Sir I Imchena Mahaki Khwaidagi Naknaba Lamba Independent Mirep Toshika Badagi Bot Masing Lising Ahum Zama Kulumdoi Henduna Kare Maraki Mikhal Pangthokiba Bidhan Sabha Sitsing Adudi Karnataka amasung Maharashtra ki sit ani Gujarat Tripura amasung Nagaland sit amamamni Karnataka BJP gi Mirep na Devanagari South Mangjil Thaduna Chatli Bagal Kotana Congress na Mangjil Thari Maharashtra ki Baramati Kendra da NCP gi Upa Mukhyamantri Suneta Ajit Pawarna Bot Lising Budani Panda Mangjil Thaduna Chatli Rauri da BJP na Mangjil Thari Gujarat ki Umaret Bidhan Sabha Sitta BJP ki Mirep na Bot Lising Kumapan gi Mathakta Hendona Mangjil Thari Laibak Sinba Thungna ngasidagi Fire Safety Week Palan Haukre Tha asigi tara phawba chathagadaba Chayol Palan adu kendagi hakchel amasung Yaipayumbal Mantalagi Secretary Puina Salila Sri Bhastap na hongdokhi Chayol Palan asigi kumsigi thimdi Safe School, Safe Hospital and Fire Safety Awareness Society Together for Fire Prevention Haibasini. Thoram aduda Fire and Life Safety Haibasigi Guideline Amasu Pongki. Manipur Thoram adu Health Services ki Director na Sabapati Oiduna Pangthoki. Thoram aduda Directorate of Health Services ki Officer Amasung Staff Sing Amasung National Health Mission Manipur Official Sing Saruk Yaki Paulo Jare.